ꯑꯁ ꯄꯣꯈꯥꯏꯔꯦ ꯁꯤꯗꯤ ꯐꯖꯅ ꯑꯩꯈꯣꯏ ꯄꯣꯁ ꯃꯃꯥꯡꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯥꯔꯀ꯭ꯌꯨꯠꯇꯒꯤ ꯃꯩ ꯍꯧꯔꯦ ꯆꯥꯛꯑꯦ ꯑꯁ ꯄꯣꯈꯥꯏꯔꯦ ꯇꯨ ꯄꯣꯛ ꯄꯣꯛ ꯂꯥꯎꯔꯤꯁꯦ ꯑꯁ ꯀꯨꯀꯤꯒꯤ ꯈꯤꯇꯪ ꯇꯧꯕꯗꯤ ꯄꯞ ꯄꯥꯏꯔꯛꯑꯦ ꯑꯗꯣ ꯑꯣꯛꯁꯤꯖꯟꯅ ꯄꯥꯏꯔꯛꯇ꯭ꯔꯤ ꯌꯦꯡꯉꯨꯅꯦ ꯑꯁ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯁꯤꯗꯤ ꯅꯨꯡꯁꯤꯠ ꯃꯥꯅꯦ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯦ ꯇꯧꯔꯤꯁꯤꯕꯨ ꯑꯁ ꯐꯖꯗ꯭ꯔꯦ ꯁꯤꯗꯤ ꯑꯣ ꯂꯥꯛꯈ꯭ꯔꯦ ꯉꯪꯉꯦ ꯑꯁ ꯃꯇꯝ ꯈꯔꯗꯤ ꯃꯩ ꯂꯥꯛꯑꯔꯣꯏ ꯃꯩ ꯈꯨꯆꯥꯎꯁꯤ ꯄꯨꯔꯥ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯁ 시기 비행 머리부터 거기 시기 올라도 구짝도 포카이 면 용. ꯑꯩꯗꯤ ꯕꯦꯡꯗꯣ ꯃꯥꯟꯁꯤꯜꯂꯛꯑꯦꯕ ꯏꯀꯣ ꯃꯥꯏ ꯕꯦꯡꯗꯣ ꯃꯃꯥꯡ ꯏꯀꯣ ꯕꯦꯡ ꯂꯩꯕꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯀꯃꯥꯏ ꯄꯣꯠꯁꯤꯅ ꯁꯤ ꯂꯩꯔꯦ ꯏꯀꯣ ꯕꯦꯡ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯃ ꯄꯣꯁ 오피스 ꯀꯩꯅꯣ ꯂꯩꯕꯗꯣ 오피스기도 ꯁꯣꯝ ꯅꯥꯀꯟꯒꯤ ꯕꯦꯡꯗꯣ ꯃꯥꯜꯂꯛꯑꯦ ꯑꯗꯨꯃꯥꯏ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯀꯅꯥ ꯂꯥꯛꯑꯒ ꯊꯥꯗꯣꯏꯅꯣ ꯑꯩ ꯀꯔꯤꯅꯣ ꯃꯨꯊꯠꯇ꯭ꯔꯖꯥꯠꯂꯣ ꯁꯤ ꯁꯤ ꯁꯣꯜꯂꯔꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯤꯒꯤ ꯂꯦꯝꯁꯦ ꯅꯠꯇꯦ ꯃꯩ ꯂꯥꯛꯑꯦꯕ ꯃꯩꯕꯨꯗꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯁꯤ ꯂꯦꯝꯁꯦ ꯊꯥꯁꯤ ꯇꯅꯧ ꯍꯧꯕꯅꯦꯕ ꯑꯃꯨꯛꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨ ꯃꯩ ꯄꯨꯂꯞ ꯃꯨꯠꯊꯈ꯭ꯔꯦ ꯐꯖꯔꯦ ꯃꯩ ꯂꯣꯏ ꯂꯥꯛꯏ